गिरी 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 तकपदौना मणिपुर की प्रजासिना यामना तक्सनबा लेंगाक सु मतमदु ताबदौना तौरिबसी तमोमसिदा लेंगाक ममांगी लेरंबा लेंगाक सिंगदोना मिराइबगी मोंग ओइना उब्रा अदुबा तोपा स्टेट खरदि स्टेट टू द मिटोप संगसिलक यारोय हाइदना यामना फोंगना लिंगना ngangbसो दुमक थेंगले अखोइदना मयामना प्रेशर पे कान अप्रैल लेसे हयांगसिता नारि अप्रैल दा census हौरगनी हाइरे सरकार जु जेक्ता मयामगी अकन प्रेशर लाकान द ताबदौं तौरे तमो कयेना थमिनेगे नवकुमार मसी अखोई कनोनी हौजिक्सी लैरिबा फिल्मसी अदुनी असोइबा मयाम अमते लैरे हाइरिबा असोइबसी ngasi ngarang khaki wa mak natragasu mamang dagi hawraga अखोई मणिपुर दा लैरिबा अखोई की सिस्टम जे हाइतारे ने पॉलिटिकल सिस्टम अदुगा अखोई सोशल सिस्टम अदुगा अखोई की इकोनॉमिक सिस्टम वादन सिस्टम पुनमक सिदैसदा अदम अखोई सी असोइबदी अदमक अदम लैदुना लैरकले कुइरबनी हाइतारे ने अदा सुम मयाम सिके मर्क सिदैसदा ngasai hojik laiba pot sisu amani ana illegal immigrants singna kamdona aikhoi ki iraq stage da sangsilak laga yamna sathiba force ama oiraktana aikhoi da akhoi indigenous people oina lamdam sida sahi lising kaya gi mamang gi khunda laita dana isagi iram isagi history isagi punamak aikhoi gi kare haini sangbat sagatna अखोई इरमदम इरैपाक मा सेमगा लाक्लिबा लैरक्लिबा अदुबु मसिदगी दा चैलेंज तगनी हाइदना सासिनबा हिस्ट्री मयामा मखोइने इसले हरगा क्रिएट तौरे हरगा अदुगा अमुक अखोइदा लांगा तासनन खोसन तौरक्लिबा पुनम से मसि पुनम सिना ताकि अखोइगी कनोसिने मिटोक मियाम सा मयामना ओरो संसिलक मयाम सिने हाइतारेने अदुना मखोइने संसिलक मतमदा थिंगदबा वाखल अखोना खलुदबा अखोई तुंगलम सत्ता तुंगदा ngasi dakin sahi kaya ki matungda skamdona sigumba keno gi mitop mian sa mayam sna akhoi iramdam sida hajilakga hayeng kari tor kadage haibadu khaludaba haitare ne aduna sigi potsi ngasi dakin sahi khara ki mamangda an khaludaba uhongdaba adu mai pottu lei tabanate aduna हजिक्ति ममांग सोइखिबा मयाम अदु ngasi खंगलक्तना अखोगी लैरिबा अखोई मियाम की अखोगी मार्क्स दकी सिगुमगी वाफम हयें ngasi दगिना अमु सही तरा मगी मतुंगदा मंग से तरा बो फादरसु मंगा दकी हौरसी सही मंगा बो नतिने हजिक दकी निने हजिक दकी निने हजिक मक्सिदै करी डिमांड लैरिबा के हैबदु अखोई पुनमना अदुम खंगलबो वानी अदन अखोई येमिना सेबा हजिक लैरिबा डिमांड सिनी separate administration, separate union territory, hainan lady potsini. Aria asidas nate, makogi tonganba, akogi kanogi tonganba, Christian country ama, Christian nation nama sagat nama ki makogi dream, makogi plan, makogi strategy, tauri base game biyo. Ada asipuna siga lo nama mari len bo, wapum amanewa. Manipur da hoji separate administration piu hadip se, separate the union territory ama piu hadip se, adu ginewa. Adna sima pot mayam se kadai degi lakpano ngasaki mitok mian sa mayam oro Manipur sangsilakhiba athing bale hudaba degi kenoto khiba madai da mokhoibu len sanghan ba yana nabki adu adaki kari haini free movement regime haibabu oiro ada kilometer ni fu sangsilak len ba yaba ka kaina adagi kari haini adagi hojik akhi on fencing ni hari the security fencing harami ada hojik na mo border fencing am haire security fencing asigi su wapam amani tongan ba debate ama ni haitare na kuma masisa ke Manipur ki akoi boundaries these are asyang ba traditional boundaries daki la keno ke akoi ki lamaya khari ba semi to su lei mana to ni ba mayam se ngasai ki keno ste asumba illegal immigrant mayam amuki influx Myanmar ke amuk sang amuk thoki amuk sang laga ste leisilaba makoi ki lam makoi ki yum sasilaba makoi khun sasilaba
khunta silaba aduna akhoi ki kenong ki mayam ama reserve forest pun ama pungko kokre adudagi makhoi na tharak liba poppy plantation tawrak liba poppy plantation madudagi lakpa pesanung sa adagi masi mayam sibo mu makhoi na amu kari haina tawi collective makhoi farming amagi type ta masagi militant organization haidra akhoi na mati terrorist haiba mani terrorism gi thap suni tumun tawri se aduna terrorist kenong mayam duna organization militant mayam duna makhoi na mo makhoi gi makhada collective farming gi type ta moi na madudagi ta poppy plantation sta uderga madudagi lakpa income revenue mayam duna yama lupa crore gi mayam gi paisa duna makhoi gi pantam mayam se phangna ba phangna da makhoi thadari ba investment tori ba adugi investment gi sarku da su yam karbas pone India da America da Britain da karida Europe da karida bu loin jawdini makhoi gi mi thare ni agent thamini adagi makhoi gi keno mayam operative mayam ma thamini adagi makhoi gi lobby atumbai section mayam sa thamini sima mayam da paisa in keno financial investment mayam do ngasai gi sigi poppy plantation sidagi phangpa keno do revenue do maduna amuk tawraga amuk tawri bane aduna masig dakta makhoi dedicated worker hai tare ne aduma mayam like tamhamdana adiki keno mayam sidi thajal laga akhoi ki mall gi type ta keno ki agency sinda adiki group sinda karida political lobby da adiki economy da adiki makhoi religious search ta hai tare sima mayam ga thajal laga makhoi na tawrai ba adu mayam dana sagal propaganda gi makhoi gi build up mayam do adu ne ba sima yam taw rasani hai tare aduna sima punam se loinam ler pasina marum oire herga akhoi ngasai ki akoi mamang sorki ba ngasi gi soiri ba asim mayam si urpadagi aduna tungdadi aksima soi se lugum si masi akhoi ki masi ki kana se men sil horasi aidana ngasi akhoi miyam sin horpane akhoi naha mayam horpani aduna mayam dana ngasi horokli ba ihok se masi su kana daba ihoni ngaki oiba pokni adagi hojik ngangna ba khara sulai akhoi ki kana mirak sidai ne akhoi ki masamati song thoktana miyam gi oiba issue sing da miyam gi oiba ihok sing dadi singyaw gi yaw daba mayamda nuain tum sara phamma tumaga athi mobile da Facebook da karita adum hippaga sofa da adum long hippaga adum pair gi ira comment yang pi ba adum ba mayama apang ba mayam lei haitare ne adaga asfon ba haitare asfon ba mitibong mitambal mayam lei adum ba mitibong mitambal mayam tuna kari hai ai CSO kabu sida paisa khara pir ga adum ya khadang ni thika khara pir ga ya khadang ni tumin le khadang ni kana no adum bagi wakfung ga dadi ko yang na pang da pamioi sing na ngang da ba na khutti loning da ba na khutti nakrang da lonsil ga leipa adu Facebook da karida adum na kana katu karam ki nonsense me amang iba adum mioi kambu do adu to bani na kuma haining aduna project leiriba chung thurokliba tawriba sida nangi aigi punamak aikoi punamak loinam yauri bani nangi da kana do nangi tungi punsijo adu mangai nangi sapum nangi kare hani nangi yumpham du ta khara ka mulakoi hani alete aduna singi matang stage da hojek census pangthok tingi da NRC sanhalu natre harkana karino mechanism ama atopa ama puthoro yai ke sukai madu punam to puthopado awi cabinet minister sina adigi kari kara akoi wak khanbungam laba intellectual akoi tonga ba akoi gi society sigi section mayam da ki su amuk selector ga akoi gi handpick tor ga akoi khanbin masi yai phamin ga khanmin ra puthong ina ba yai natragana official singi oi pam akoi pot mayam se leidana kana gi civil servant mayam ma leidana adu ada ka kana IPS ai ga sorry the IAS ai ga MCS ai ga mayam mokoi gi officer mai level da so mo su khallo aduga tawgadamu ne ba aduna sigi matang stage da hojik leiriba aikoi legislator mayam si asuni mayam si suni makhoi gi su sab mana ba responsibility leiri ne ba makhoi su aikoi ni makhoi su landam sigi matsang atani ada tungi hayeng tungda sogla kadaba tungda kair kadaba se makhoi gi sarol suro su thorkadu ne aduna hoji aikoi di wangang ba yate aikoi di MLA ni aikoi di party sigi ni BJP gi ni aikoi di aduni adani haidan tawba se masi maram sate masi dominal people se thokte na ai haisaningi aduna leiriba akoi gi sigi ngasigi keno se khana nei na masi tabiriba akoi ruling party ki BJP amasu NPP sorry adigi atopa bangi
constituent party punam NPF oirasu aduna mayam punam nane wakal sin this na padana khanbiraga hoji aikhoina tobun thopach karino aikoi kari haibun thopna makhoin tawri ba thabak sibu subna CSO khar khadan som thoraka ta som iho ma sakati ya thina som panglang bi wara natragna aikoi tungi phium da kayam thin kair ka dobuno kayam thin sor khadona habse masi nithis na phajana khandabiyo adu khanthar mo tunda isagi motto assert to biyo party ki kama high commando ogera party ki president to ogera natraga honorable chief minister da thambigera adu atman thambiyo isa ki responsibility tan adu isa ki mind do phachna adu ken to biyo activate to biyo adu dinatna akhoi ken to hum khoda akhoi di miyang mi ho ni akhoi MLA ni akhoi kari hai na ngang ni kari tawru ni akhoi su adu ngang ro ti akhoi su CS ko gi samana re am hainer ni gaina simple wafam se to biyo full yellow missing indigenous people aikoi lamdam sida Manipur da sahi lising kya ki mamang ki ipa ipu sina yamna wana sembiraga semlaga thambiramba adu mangasi aikoi iraipa inamdam se masi amsung aikoi ki tungi punsiro kan na bini habse masi khandabiraga noina ma thab tomina se changeba aduna mamang da lerami haba asoba punamang to hojik ngasi da ki di tungda amu isa ki matam si di thanamagum si asob si le gumsi habse khandabiraga no chap manaba keno amada khoi ki pangal amada thabak tabibun to ena ai hajaningi